ngarang numidang wenam da phonggiba paujel pausena phongba maitai mek script tagi lokthokjabani huina chikpada leikhidaba MIOI mari Sukhre rabies handoroktanaba thabak lawkhatle Dr. Khogendrajit mapungwe warol pathokjari state asida hawkiba tha khara asida hui angawbona chikpadagi MIOI mari leikhidre haiba report ama lakhraba matungda veterinary and animal husbandry services ke director Dr. RK Khogendrajit na preside tawduna joint director district level officer sing yauduna mifam ama pangthoktuna hui angawbagi laina rabies makha tana handoroktanaba amadi control tawnaba khannakhre hui angawbagi laina rabies ni singnaba leirabadi manak nakpa district veterinary hospital natraga sanjen thongda leiba state veterinary hospital da laktuna doctor singa tana biu nomaijing yauna numit khudingi anti rabies vaccine kapagi thabak yamna kanna changsali haina director RK Khogendrajit na thamnakli ngasi sanjen thongda leiba office ta paumi singa unaba amada director RK Khogendrajit na hai mamang sahi ki November tha dagi hauraga chaliba sahi asigi March manga phawbada rabies ke case mari lakhi case mari asigi sample Bangalore da tha duna check tawba matamda loinamak positive oiki ngasi su mahak masa yauna department asigi joint secretary TI Selina joint director administration Dr. L Arun Kumar Singh yauna test asida hojik rabies laina asigi oina khudong chadaba sing kari tawba yabagi haina khannaba mifam ama pangthokre mifam aduda state asida hanadagi normal anti rabies vaccine kapliba asigi mathakta ahenba oina district hospital sing amadi state veterinary hospital singda nomaijing yauna anti rabies vaccine kapagi thabak chathaba jingi mafam singdasu district veterinary officer singna club amadi CSO singa khusamnaraga anti rabies vaccine paktakna na kapthoknaba thabak paikhatpa haure hairi